Manipurgi forest Pumnamak Kokthoklaga popi Thaduna Pumkok Koklaba Phaobada Wahei Amafaoba HAIBA NGAMJADABA LUCHINGBANA THANLE HAINA HANNAGI Chief Minister NONGTHOMBAM BIREN NUNGNANGBA PHONGDORAKLI HANNAGI Chief Minister NONGTHOMBAM BIREN mahaki social media da Kangpopi district ki TY Chong subdivision gi manung channelaiba Cotland amadi Selsi Hill Range da paktaknana popi thabagi video footage amagal loinina Thagalakpa post amada aikoi masal chingthanari ngaida forest Pumnamak maru kokle Chingsibu panariba forest department ki officials sing police ki mioi sing popi thanaba Ching sing maru kokthoklakpa matamda kari tawraga leibage haiba wahang hanglakli post da mahakna makhatana hai Yana ba chatlaga leirabadi Manipur mangkragani chap chaba legal action lodriba fauba bhap taroi tauge yauna khutlai paiba kangbu yauna tauba oigani Ching sing maru koklabanina mahusagi fivamda akaiba lakpa haibasi masana tawani masina chai amada ichau ahum marirak mayuk nabani lorina popi singadu manghanaba campaign ama athubada mathau tare haina phongdoraklei